Ahingba Terminator taibangda ubikraba jura fadana yoklubada pulisna phaba yaba jiba aduna karambano wahang singsigi paukum puduna lakjare ngasigi RK production angakpa series da mityeng taminarasi angakpana thallaba 63 suba episode Number 1 Mahuksadagi leraklaba jibasingsi makhal mathelni khudam oina tarantulas matu chomba amadi apikpata chandaba mirang makhal asi masada awa nungaina chingba feeling amata phawba ngamde adubu makhoina karigumbada apikpa makhalgi hangoising buloiba thengnai makhoisi yamna ikai thiganba jibani hu senbasu oi ayamba matamda makhoina hu si chaba loiba ngamgadaba jiba khaktada sijinai akiba phawraklaba matamda hau thaduna senkhini Tangai padraba kanda masamna yuhanba amadi upai leraktraba mikupta hu sijannarakani Meoibaga yengnarubada pikraba jibasi lauksingsu yamna chawi Meoiba nattaba jibada atopa sa loiba ngambasi tarantulas kakta ngairi hanasu panjakhre makhoina apikpa makhalgi hangoi loi loibagi maramsina hangoina kakcheng chai amadi tarantulagi marum khwaidigi chathokanba jibasina kakchengni adomgi wakhalda aikhoina tarantuladagi tamjaba yaba kari leibagi haibadu comment box da soidana thambiramo Number 2 Seahorse Hui amadi hangdongi matungda miyamna yamna pamnaba jiba ama hairagadi sagolni ahanchingna takpiramba matungina nongmadi kanglaichasingbu jiba asina kalakani su hainai ibudau marjingda katnariba sagolsina masigi khudamla haibasimakti khangjade akhangba leiragadi soidana haibirau ngasigi topic sidi samudra irolungi sagolni sagol haiduna su kangphal sagolga irolungi sagolgasi manaba kari amata laite maida natana Migi maida kitang sanglagasu aikoina sagol maida haibagumbani Seahorse asengbagidi nga makhal amani isingda leiduna su makoi iroiba yangde irol nungda hingi haiba khaktani masigi maramsi makoina ising manungda su yungna chatpagi mong leibanani haiba yai Seahorse singna mamaibu makhut kumna sijinai Seahorse singi maramda thijinba kangbu singi matung inna Seahorse mamit yamde haibadi partner amadagi hende Meoibana det chatpagum Seahorse singsu mamai kosinaduna tongan tongan ba Seahorse singa kothokpagi phibam uba phangi makhoigi mabuk pande adubu toina de lamgalli makhoigi machinjakchi kakphaigumna chuppaga thaki thapna leinarasu arepa hongandabagi mong uba phangi Seahorse ki khwaidigi top pasina Seahorse nupana marum pui amadi macha poi makhoi Seahorse laba amadi amomna pung kaya karigumbada numit kaya jagoi makhal ama saminaraba matung thajaba phanglaba matungda masagi matam charaba marumdu laba adugi hakchangda yawba khaw makhal amada sinnagani labagi hakchang khawnung aduda marum singdu mapung phalaba matung laba aduna macha pokkodoribani hakchang khawsidagi angang khaidorakpada Seahorse laba amana atopa jibagi amom amana phangba awaba dumak mayoknagani karigumba pibam kharadagi Seahorse jura amada nama sikiba thoklabadi lemhauriba adusu ikan kanadana sigani Labana macha napuringai matamda amomna lababu yengsinbigani Labana harauna leinaba amomna mamai kotuna pugani laknagani labagi demak machu phawba haiphet ongani Number 3 Guinea pig Jiba kayagi marakta social animal ama hairagadi guinea pig su amani Pibam asi Switzerland leingakna chapchana khangi maram aduna leibak asida guinea pig pujura phana loidaba taragadi adom jail changba yai Number 4 Mathangi hiramsina cricket ni Viewer singi special demand ta point asi pukhatcharakpani masana asibu pambidaba viewer yawibra ngasi phawbada hockey football amadi kabati sanaroi amatada laigi thakta thamkhitri Sachin Tendulkar gidi Bihar ge Atarwaliyada laisang laikhre 2013 da laisang asibu sakiba misaktuna BJP gi MP Manoj Tiwari ni haukiba tha October 12 dana India Pakistan match aduda Disney Hotstar gi record takhi platform asi khaktada miyoi crore 1.8 na match asi yengnakhi Cricket suyang yengdaba miyoi singnasu match asigi region ngaina khibani masana asida manasu yamna chawnai ICC Men 2020 World Cup Cricket 2022 gi title winner singna phangadori ba senpham si 1.6 million US dollar ni masi chawrakna 13 crore 11 lakh mukni haiba yai hiram siga mari lenana viewer singi maraktagi hanglakpa wahang amagi paukum pijage wahang adudi ICC Cricket World Cup trophy adu asengba sanara hangbirakibani RK production da phangjaba paukum thamjari 60 cm wangwa trophy asi 11.567 kg lumni nauna trophy asi khusinaba khuding hana trophy asi bu phangkraba singi ming trophy asi da haktuna pigani trophy asi lupagi istam ahumgi mathakta sanagi ball ama thambani trophy asi da yauriba 18 carat sanagi arumbasina 4927 gram ni
हौजिक लेरिबा सनागी ममलसिदा ट्रॉफी असिगी अपुनबा सनागी ममलसी करोड़ अमगा लाख मरुबुद्रा मरी मुकनी सना अमदी चांदीना साबा असेंबा ट्रॉफी असी ICC ना थमजिल्ली विनर टीम द पीरिबा ट्रॉफी अदुना मानब सेंबा रिप्लिकानी नंबर 5 ताइबंगी टर्मिनेटर हॉलीवुड स्टार आर्नोल्ड की टर्मिनेटर मूवी सीरीज यंगबी खरबरा ngasi RK production na taibang gi terminator amagi wari thamjage mahak adudi US ki chahi kunthom doi khakta ngai riba Brian Staley cancer na maram oiduna mamit na matang laba Brian na prosthetic mit ama sajaki anauba mit aduna ubadi ngamde adubu flashlight amagum ngalhanduna atopa mit bu mangal pibadi ngammi mahakna Instagram da mahaki prosthetic mit adu uthokpagi video hojiksu phangbigani copyright laibana mafam sidadi video du thaba ngamjade Hollywood movie kayada cyborg ki matang da tabiramgani Brian gi mitchi headlamp oina sizinaba yaba titanium cyborg eye ni haiba yai mahakna video adu da phongdokhibagi matung inna mahaki anisuba mitchi amambada lairik pabada khwaidigi hena kanai battery full amukhak oibada pung kulmuk chali amadi sagatpagi akiba leite hairi miyoibagi awatpagi ngamkhaisi hakchang kayatna lepte wakhalgi pankhaine lepi haibagi ahingba khudamsi Brian Staley ni haijaningi aroiba point asina aikhoi pumna makini Young India की मंगलान पूरीबा India की 65% population average AC 35 years की मखाने अदुबु Indian लेंगा की लुचिंग बसिंग की average सही दी 50 की मखा कुमलक बनाई दे राज्य सभा की youngest MP ओरिबा आम आदमी पार्टी की रगब चंदा अमदी लोक सभा की youngest member ओरिबा BJP की तेजस्वनी यादव यंगलुबदा अहोंग बखरदी लाकलबोई निंगी मखोई अनी की मरक्ता national अमदी international था की controversy तोइने पीबा अमदी यावरे मखा ताबा हेना कुप्पा खंगनिंगलबदी अदोम सुखरा थिजिनबियु नौना फंगबा पाव अमदा पाकिस्तान की रैली अमदा मफम दुगी हानगी प्राइम मिनिस्टर ओइरंबा इमरान खान की मथक्ता नोंमई कापसिलमले PM शरीफ ने थौसिल अदु सिनबनी हाइबा महाकना चप चाना खंगी हाइदुना लाहौर की हॉस्पिटल अमदगी इमरान खान फोंदोरखी RK प्रोटेक्शन निगोन चगोबा कंटेस्ट की लास्ट डेट तांग 13 सु नक्सिले वीडियो थाजन बिरकदबा मियोय सिंगना 9362263816 आ पाव फौबिरकनबा निंगसिंगजरी पार्टिसिपेंट सिंगी क्वालिफाई ओरिबा वीडियो सिंग कंपाइल तौदुना RK प्रोटेक्शन YouTube चैनल अमदी Facebook पेज तसु थागत जगनी करिगुंबा थोअन निंगदबा अमदी चायतनबा लेरकपा मतमदा RK प्रोटेक्शन की ज्यूरी मेंबर सिंगी वारेपना अरोइबा ओइगनी हिरमदम की निंगोल सिंग पुन्ना सरुक यामिनसी मित्येंग ताबिरिबा पुमनमकपु थागत जरी हयेंगी संडे पाउदम खोलदा अमुक उनरसी।